Christmas kumhai numit fawba lem na thakidre ngasisu lamlai sigi manung chana leiba mafam kayada kuki khutlai paiba singna khunja tamna akanba mawongda landarakre ngasi ayuk pung 10 rom tarakpa adwaida yaingang pokpi nakna leiba sangaren haina su khangnaba tuichen ching thaktagi afaba makhalgi khutlai sing sizinaduna Meitei khul sing tamna kuki singna nongmai kapa haurakhe ayuk pung 10 ga minute 5 rom taba adwaidagi yaingang pokpi ga tainaba mafam sing maruoina yaingang pokpi uyok ching thamna pokpi uyok ching dagi atat akham laitana ayuki pung 10 makhai helakpa adwai fawba kuki khutlai paiba singna khunja sing tamna nongmai kapsilakhe thaudok aduda yaingang pokpi sana sabi Santi Khongbal amadi thamna pokpi gi yum kayada nongmai maru panbata natana yaingang pokpi kaithel fawba nongmai maru yauraktuna yaingang pokpi primary health center da nongmai maru pankhi adumak punga sigi khutlai matik chana paiba kuki singi Landadu da laibak fabadagi asok apandi yaukide thaudok asi thoklaba matung masing yamlaba paramilitary force amadi state force sing mafamadu da changsin badagi makhata nadi nongmai kaplakidre haire nakalamaromda yaingang pokpi kaithel dagi panglap laptan leiriba thamna pokpi uyok ching mathakta saba kuki singi lanbanda khutlai matik chana paiba kuki sing thomjilaktuna leibagi mami ure haina khunja singna phongdorakle